ꯃꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯗꯨꯝ ꯑꯩ ꯕ꯭ꯔꯦꯛꯐꯥꯁꯇꯒꯤ ꯀꯔꯤ ꯇꯧꯕꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯨꯖꯤꯒꯤ ꯎꯞꯃꯥꯅꯤ ꯉꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯑꯁ ꯈꯨꯍꯥꯎꯗꯤ ꯂꯩꯇ꯭ꯔꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯁꯅꯥꯅ ꯍꯧꯔꯤꯅꯤꯁꯦ ꯍꯥꯎꯕꯅ ꯂꯣꯏꯔꯦ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯑꯁꯤꯗꯅ ꯄꯄꯟꯒ ꯃꯥꯙꯕꯒꯤ ꯈꯥꯏꯗꯣꯛꯅ ꯊꯝꯃꯝꯃꯤꯅꯤ ꯏꯔꯨꯕꯒ ꯂꯣꯏꯔꯒ ꯆꯥꯅꯅꯕꯩ ꯏꯆꯦ ꯍꯣꯏꯒꯤ ꯏꯀꯥꯏꯊꯕꯤ ꯄꯨꯔꯛꯄꯗꯣ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯣꯕꯅꯤ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯦ ꯑꯗꯨꯒ ꯃꯇꯣꯟ ꯉꯥꯛꯇꯅꯤ ꯁꯤꯁꯦ ꯃꯦꯠꯂꯅꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯄꯥꯟ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯄꯥꯟ ꯆꯝꯊꯣꯡ ꯑꯣꯏꯅ ꯇꯧꯅꯤ ꯑꯗꯨꯒ ꯁꯦ ꯑꯃꯦꯠꯄꯤ ꯑꯣꯏꯅ ꯆꯥꯅꯗꯧꯔꯦ ꯃꯇꯣꯟꯁꯤꯡꯁꯦ ꯀꯌꯥꯝ ꯐꯖꯩ ꯌꯦꯡꯉꯨ ꯃꯇꯣꯟ ꯑꯆꯧꯕ ꯁꯤꯁꯤꯅ ꯆꯤꯛꯅ ꯆꯥꯅꯕꯒꯤ ꯑꯩꯅ ꯂꯧꯊꯣꯛꯍꯧꯕꯅꯦ ꯐꯖꯕꯅꯤ ꯕꯨꯞ ꯕꯨꯞ ꯂꯥꯎꯔꯦ ꯆꯥꯎꯕꯅ ꯃꯃꯥꯅ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗ ꯏꯀꯥꯏꯊꯕꯤ ꯐꯖꯕ ꯊꯣꯛꯍꯧꯕꯗꯣ ꯁꯨꯝꯃꯨꯛꯀ ꯆꯥꯎꯕ ꯉꯥꯛꯇ ꯊꯣꯛꯍꯧꯔꯦ ꯍꯥꯏ ꯃꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯔꯛꯄꯗꯤ ꯈꯨꯗꯣꯡ ꯆꯥꯗꯕꯅꯤꯅ ꯄꯨꯔꯛꯇ꯭ꯔꯦꯕ ꯆꯟꯁꯨ ꯆꯟꯗ꯭ꯔꯦ ꯋꯦꯠ ꯂꯤꯃꯤꯠꯇꯣ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯁꯤꯁꯦ ꯁꯣꯏꯔꯒꯦ ꯐꯖꯅ ꯀꯨꯞꯅ ꯇꯧꯅ ꯁꯣꯏꯗꯔꯒꯦ ꯄꯄꯟ ꯁꯨꯖꯤꯁꯨ ꯍꯧꯅ ꯂꯩꯌꯦꯕ ꯁꯨꯖꯤꯒꯤꯅꯦ ꯃꯁꯂꯥ ꯇꯧꯔꯒ ꯍꯥꯞꯄꯒꯅꯦ ꯎꯞꯃꯥ ꯍꯧꯕ ꯑꯗꯨꯗꯣ ꯆꯥꯕ ꯄꯄꯟ ꯍꯥꯎꯕ꯭ꯔ ꯌꯦꯡꯉꯨꯅꯦ ꯊꯨꯝ ꯈꯤꯇꯪ ꯀꯟꯕ ꯇꯧꯕ꯭ꯔꯣ ꯁꯥꯏꯕ ꯉꯝꯕ꯭ꯔꯥ ꯄꯟ ꯁꯥꯏꯕ ꯉꯝꯕ꯭ꯔꯣ ꯁꯨꯖꯤꯒꯤ ꯁꯨꯃꯥꯏꯅ ꯍꯧꯕꯁꯦ ꯃꯃꯥꯗꯤ ꯑꯗꯨꯝ ꯍꯩꯅꯁꯟꯗ꯭ꯔꯦ ꯍꯥꯏꯗꯤ ꯍꯩꯅꯩꯌꯦꯕ ꯊꯨꯝ ꯑꯣꯏꯕꯗꯨꯒ ꯆꯥꯅꯤꯡꯁꯟꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤꯅ ꯇꯧꯔꯒ ꯍꯂꯨꯋꯥ ꯍꯧꯕꯗꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯏꯌꯦ ꯑꯗꯨꯝ ꯑꯗꯨꯗꯤ ꯍꯩꯅꯅ ꯑꯗꯨꯝ ꯆꯥꯅꯦꯕ ꯆꯤꯅꯤ ꯑꯊꯨꯝꯕ ꯌꯥꯝ ꯄꯥꯝꯃꯦ ꯃꯃꯥꯁꯦ ꯑꯗꯨꯒ ꯊꯨꯝꯒꯤ ꯑꯣꯏꯕꯗꯨꯗꯅꯦ ꯃꯃꯥꯗꯤ ꯈꯣꯏꯗꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯃꯥꯗꯤ ꯏꯆꯥ ꯆꯥꯈꯤꯗ꯭ꯔꯦ ꯑꯃꯨꯛꯇꯪ ꯍꯨꯛꯄꯗꯩ ꯆꯥꯗ꯭ꯔꯦ ꯊꯨꯝ ꯑꯣꯏꯗꯨꯒ ꯑꯗꯨꯒ ꯄꯄꯟꯒ ꯃꯥꯙꯕꯒꯗꯤ ꯆꯥꯒꯤ ꯍꯥꯎꯏ ꯍꯥꯏ ꯃꯥꯙꯕꯅꯁꯨ ꯍꯥꯎꯏꯅ ꯍꯥꯏꯅ ꯆꯥꯈꯔꯦ ꯑꯗꯨꯒ ꯄꯄꯥꯒ ꯃꯃꯥꯒꯗꯤ ꯆꯥꯗ꯭ꯔꯦ ꯏꯀꯥꯏꯊꯕꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯥꯇꯤꯅꯅꯦ ꯃꯅꯥꯁꯤꯡꯗꯣ ꯍꯥꯟꯅ ꯊꯨꯗꯠꯂꯒ ꯃꯅꯥꯁꯤꯡꯗꯣ ꯀꯨꯞꯅ ꯁꯣꯏꯔꯦ ꯑꯩꯒꯤꯁꯦ ꯑꯅꯤ ꯊꯣꯛꯅ ꯁꯣꯏꯔꯒꯦ ꯇꯧꯔꯤꯅꯤ ꯄꯄꯟꯗꯣ ꯁꯥꯏꯕ ꯉꯝꯅꯕꯒꯤ ꯀꯨꯞꯅ ꯇꯧꯅ ꯑꯃ ꯁꯣꯏꯔꯒꯦ ꯑꯗꯨꯒ ꯄꯄꯟꯒ ꯄꯄꯥꯒ ꯀꯀꯥꯒꯒꯤ ꯄꯄꯥꯁꯨ ꯑꯗꯨꯝ ꯑꯀꯟꯕ ꯁꯥꯏꯕ ꯉꯝꯃꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯑꯗꯨꯝ ꯃꯌꯥ ꯑꯃꯨꯛ ꯅꯥꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯃꯨꯛ ꯅꯥꯕ ꯑꯗꯨꯗꯗꯤ ꯑꯗꯨꯝ ꯀꯨꯞꯅ ꯑꯗꯨꯝ ꯇꯧꯕꯗꯣ ꯈꯔ ꯇꯧꯔꯦ ꯁꯥꯏꯠ ꯑꯃꯗ ꯑꯗꯨꯒꯅ ꯈꯤꯇꯪ ꯄꯥꯎꯍꯜꯂꯒ ꯑꯃꯨꯛ ꯁꯥꯏꯠ ꯑꯃ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯒꯤ ꯑꯣꯏꯅ ꯄꯄꯟꯒꯤ ꯑꯣꯏꯗꯣꯏꯅꯤ ꯄꯄꯟꯒꯤ ꯈꯤꯇꯪ ꯌꯥꯝ ꯍꯦꯟꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯁꯦ ꯉꯝꯗ꯭ꯔꯦ ꯀꯥꯇꯤꯅ ꯇꯧꯅ ꯐꯖꯅ ꯀꯨꯞꯍꯜꯂꯦ ꯁꯤꯅ ꯄꯄꯟꯒꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯇꯩꯉꯩꯗꯤ ꯑꯗꯨꯝ ꯈꯔ ꯄꯧꯅ ꯆꯥꯅꯤꯡꯕꯗꯨꯅ ꯈꯤꯇꯪ ꯄꯧꯍꯜꯂꯅꯤ ꯁꯤꯒꯩꯒꯤ ꯑꯃꯅ ꯈꯔ ꯆꯥꯎꯔꯦ ꯑꯃꯅ ꯀꯨꯞꯍꯜꯂꯦ ꯉꯁꯤꯗꯤ ꯃꯊꯦꯜꯒ ꯐꯖꯅ ꯎꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯟ ꯆꯝꯊꯣꯡꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯏꯀꯥꯏꯊꯕꯤ ꯃꯦꯠꯄ ꯑꯗꯩ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯊꯦꯜꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔꯒ ꯊꯣꯛꯂꯛꯑꯦ ꯃꯆꯤꯗ ꯑꯉꯧꯕ ꯑꯃꯁꯨ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯅꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯩ ꯐꯖꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯉꯔꯥꯡꯁꯦ ꯑꯩꯅ ꯏꯗꯤꯠ ꯇꯧꯒꯦ ꯇꯧꯕꯁꯨ ꯏꯗꯤꯠ ꯇꯧꯕ ꯃꯇꯝꯁꯦ ꯈꯔ ꯈꯨꯖꯤꯟꯅꯈ꯭ꯔꯦ ꯏꯗꯤꯠ ꯇꯧꯕ ꯉꯝꯗꯗꯅ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯉꯁꯤ ꯑꯣꯏꯅ ꯊꯥꯡꯒꯠꯂꯦ ꯑꯗꯨꯒ ꯁꯦ ꯑꯩꯒ ꯍꯦꯔꯣꯒꯁꯦ ꯊꯣꯛꯂꯛꯑꯦ ꯇꯥꯎꯟꯗ ꯑꯗꯣ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯗꯣ ꯌꯦꯡꯁꯤ ꯁꯣꯞꯄꯤꯡ ꯈꯔꯁꯨ ꯇꯧꯒꯦ ꯑꯁꯤ ꯌꯦꯡꯉꯁꯤ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯈꯪꯃꯤꯟꯅꯔꯁꯤ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯗꯣ ꯋꯦꯗꯔꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯦꯗꯔꯅꯤ ꯑꯗꯣ ꯑꯩꯒ ꯍꯦꯔꯣꯒꯁꯦ ꯁꯨꯃꯥꯏꯅ ꯀꯗꯔ ꯇꯧꯅ ꯆꯠꯂꯤꯅꯦ ꯑꯩꯅ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯍꯥꯏꯔꯒ ꯃꯥ ꯄꯤꯁꯨꯝ ꯁꯨꯛꯇꯣꯛꯇꯅ ꯍꯧꯅ ꯂꯩꯔꯦ ꯋꯦꯗꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯣꯡ ꯆꯨꯕꯤꯗꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗꯅꯤ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯑꯗꯣ ꯀꯔꯤ ꯇꯧꯏ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯂꯧꯅ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯗꯨꯝ ꯃꯇꯦꯛ ꯑꯗꯨꯝ ꯂꯧꯔꯛꯀꯦ ꯀꯔꯤ ꯇꯧꯏ ꯌꯦꯡꯃꯤꯟꯅꯁꯤ Koholi yang, video lo ven, koholi ka, no? Nice friend. Check kan, saya fajr logo ya. Simgi tholak pa, masih wang, ay tong na jaray ni, kha kuira matong da jaray ni, ay
सिमगी चे चांग सिंगनी से सिम अनौबने अई सिम से नोंसु लाइनी तौइसे पुंग अनि गी दुगा थोलैनी युमदगी पुंग अनि तारमदाई द्वाइदा थोलकपदुना हजि पुंग 5 तादोरे पुंग 5 तारे अदुनी क्याम कुइरनो जि ओमतम से मसाइदै ngaइरै कोइ बिजयागा लोइनाना इचे बिजयागा लोइरे वाङै तौरा सेमिनी ऐसे एकदम सिमगी लोइरकपदा अदुम ऐ हनलमदाई यौरे अदुम जुमदा हनबै मतम यौरे आइदोनी याम कुइरबसु यारो याम पंकुइ कुइदना अदुम अखोइसे अदुम हजे फतोक बाजार रोमदा लाए गोल्दगी दा डायरेक्ट चलनी सेदा अदुगा गिफ्ट तौबगी अदुम अंगांगी अखोइ चानिपानी गी गिफ्ट सु तौगेना तौरी अदुगी येंगसे अपाम्बा मता साबा फजबा फंग्रो येंगसे गोल्दगी मॉलदा अखोइ अखंबा दुकान दुगा दुम चंगा द्रोबने डायरेक्ट पूजा की फजना डेकोरेशन होबने पूजा की डेकोरेशन में आमी जों थबो रपदा दम सुना तारे हाइबदुनी पुंगा हेलेसे थबो रपदा दम नोंग से ताबिरक्प्रा खंदे साइदि नोंग नेदम पोते नोंग खरा खरा तारक्पा दुमाइ तौरे पूजा की फजना सजाइरम गोल्दगी दा लाए गोल्दगी दा ओइना कई कई लवी जिंगसे याद्रबा सिसु याद्रबा हाय रे हाय मैंने डेकोरेशन तो रंग में गोल्दगी से लाक्तरा मालेने मखोंग चपना जाउदरो बकैनो लाखपदा हा खुइ चंगे ngaibada lore sidi लागतो रे से अमु मथा का खरे मथा तम का हाथ खमिना एखोने दम खोंग न जते बता रे डेकोरेशन नहीं ना वो फजरी येलो का पर्पल कॉम्बिनेशन से पर्पल आइगिना अखोइ युमदना येलो नी येलो तो मिक्स होय ऐ सोर थबे थबे होले मखों ना जो करपै बचपन ठीक है दुआ दे से खंगे खंगे आई के मम्मा फन लो चंगे बचपन द चंगे नामु हुसिदगी अफबा फन ठीक है साइज 28 साइज ऐसा होता है 28 साइज ये सब 5 इयर्स का है ना हाँ ऐसा एक होता है ना वो जो ऊपर बेल जैसा कुछ होता है ना बच्चों के लिए और ऐसा डिजाइन वाला भी दिखाइए सनाथोगी पूजा की थोन गया है ना चानिपा अनी की थोन गया इचे अनी साइज इसका छोटा बड़ा रहेगा ना हाँ ये लोगे तो अगर कुछ ये हो तो आके एक्सचेंज कर सकते हैं कल नहीं होगा मंडे को होगा हाँ ठीक है ये से हाई फेज जामदी पुथोना खल्लमी अंदो मी सिगा सिनाबु इफा फनाबु उरे मानसु से फजे इनासु से फजे ना हाइनारमिनी सेना खोई एगी चे वंट्रापुरगी एगी हेपोक मिनाबगी इचानी पागिनी सेनादी फजे ना खल्ले पामगद्रादी खंगदे खोइ नुनु तो पामगद्रा खंगदे खोइ नुनुगी खंगाव फोरी माई पूजागी माई बर्थडे सुनी माई बर्थडे की हाइरई चटपा ngamdrasu पूजा सु ओइबनिना ने जेम्स बोनगी नि दे अमा खना सनाथोगी दो असना कंदा खनगी बन नाथोगी का अनि का खना थमगी बन कलर से मोनी से हाइपे माल आ एंग्री फन देखे से तेनगा सनाथोगी
एनर्जी फन काइना असे अनि से खन्ना थंगी बनेबा अनि से मता अमा ओइ से केन गिनी दो फजे फजेबा क्वालिटी याम फै दुगने मोइ डिजाइन से केन दो बसी ममांगी से केन दो बदु दुगनी कलर कॉम्बिनेशन डिजाइन क्वालिटी याम फजबा सिदा दुम ताब्रा खंगदे सिनदी सुमको कोरोय हदि कोनिङाय बोसु जावदे चप मानै अनि से फी अमतने बेल जावेसेना ममांगदा एखोइना नहावाय थोनगिबदो बेल जावब्रा जावदब्रा कावगरे सेना मु बेल जावेदो समाय तरे कलर से सिंगने नखुत अमदा थोन ऑलवेज फन डे साइना ले चही मंगाई खंगाव नै फाजदे ने खोय आंदो चही येंगो अइना नुआइते येंगो द सीसे मानने हापसन गिदे तेनी पासनाने अदो सीसे हेक उबदने कलर से पिंक कलर चलेगा पिंक कलर दिखाई ना दिखाई असीगी कलर से हेक उबदा पुथोराबा से सना थोइगी सेना कोई युमदा लेरिबा इचानी पादो सामु मचांग ख लेबदो सेम तो नहीं डिजाइन पसंद नहीं आया वो ना लाइट कलर में सुंदर नहीं लगेगा बड़ा बच्चा के लिए छोटा बच्चा के लिए लाइट कलर ज्यादा सुंदर लगेगा अच्छा सेना फ्रिज थोरे लिसु जाय फजे त सेदी फुरी सिगसु फक्सा दोइबा सिगसु फक्सेनी पुतु पुतु लावैना ने सिगसु फजनी से सिगी कलर से हे पुथुरकपदा चू खरे से खंगाव से लेरे दुगा माय असिगी फ्रिज से हलुने से फ्रिज से खुफा जमी जोंदो मथक से भैया साइज बड़ा छोटा मिलेगा ना हाँ बस कल चेंज नहीं होगा हाँ हाँ ठीक है क्योंकि हमको ना बड़ा डाउट लगता है कि क्या क्या ही बोलेंगे हम खुद कंफ्यूज है अभी देख के नहीं साइज चेंज हो जाएगा पर्पल ना लांग बस का पूरा लाइट ओइ थोए व्हाइट से जावरे ऑफ व्हाइट ने ग्रे ने तो जावरे सिदी मनुंदा माय लई दोइने एसी लो थोकर सुगी बजाय समायना बस बंदगी थोले बस बंदगी रोइ लौरे आंगानी मकी अखोइ चानी पानी मकी दकुम धरे हजिक वीडियो से छतना कलो मंगरे हा तो वे अंगो वो तो ना थोइगी तो हजिक पुथुरे से पानी हे उबका पामगा से पुरे से याम फते खै तो एसिना बुहेना लाइट ओइ येंगबदा तो से ओइना पुरे नते गी संगा से थबक सिलोरे आंगानी की ती लौरे नो फते खा दम लौगे तौइनी दो ngam moida ne matam se khujina dore pung ja jo se yeng bai do hayo lai ne durga puja gi nam bhajana bu decoration tawe yam bhajana same ida ꯍꯣꯜꯗꯒꯤ ꯑꯗꯨꯝ ꯁ꯭ꯋꯤꯠ ꯀꯣꯔꯟ ꯆꯥꯔꯒ ꯍꯜꯂꯅꯤ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯑꯃꯁꯨ ꯈꯔ ꯌꯦꯡꯒꯦ ꯇꯧꯔꯝꯕꯅꯤ ꯃꯇꯝꯗꯣ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯨꯝ ꯊꯦꯡꯖꯤꯜꯂꯃꯤꯅ ꯑꯗꯨꯝ ꯍꯜꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯀꯥꯏꯅꯔꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯌꯥꯝꯅ ꯐꯪꯅꯔꯁꯦꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ